Memar Hunta Armina Wang model labor KIA gi mathata landa khri Memar Hunta Lalmina Kasin State ki manung the labor Wang Mo Township the counter attack sa tharagudi gi Kasin Independence Army KIA gi mark the sound khuthok na khri haina Ethnic Army gi wang loi Colonel Nobu na phungtokri Mamang thagi kun gatrete ki hoduna Hunta Lalmi singna Wang Mo town de kilometer taram tamuk sa labor Lamyang village pu khudum sana bu honar khiben hari Lamyang village khudum sana bu honar libasi Sipui da leiba tang laba lainungi mining hub am oiriba mafam ma bu loksina bi tharang tokibani Sipui hadi bam pham saina gi ngai lana lalun itik tawnari bi yam maruiba mafam amani hen supaus tu makhatana phungdurakli loinana Hunta Army na KIA gi mathata afaba makhali khusukulai singyaw nongthakti gi landa sa tharakli besu hairibani PDF na phakiba maringa ma tamthina yairaga thadurakli PDF Burma ki Kedar Singna Phakiba Maring Miyoi ma tamthina yairaga thadurakli Press ta phangwa pawgi lekhuna ma ki matungina PDF Burma singi makuta sining sita hingoraba Maring musadu gi mamingna TS Mirang sing sei kontrang da apok gi ming TS Moses kawi Tenopal district ki More police na konba Sotong village da gini hairi ma hokiba numit nini humni esi mpham khangdana mang khri hen thina duna lakane dubo ngas PDF ki lalmi singna hing ta na Miyoi dubu ma ki imung munu ki Miyoi singna sinaramani Haina spauks na makatari maku tamthina property maram hausama ki una dikhang mangamdri nekam mihat yaning da bu ulakli thadou inpi karbi anglong karbi student association dimasa student union thadou student association amasum thadou women's association na thadou literary society assam gi chairman nekam jamhau bu ki militant sing tamthina hatopi ki ba dubu yaning da pak phung torakli hari lob singa sina puna press thokpa sirola man hai KRA UKD amasum KLA gi apun bakang bu na karbi anglong gi manja khunda leiba yum digi neham nekam bu phara matun mihatina hatok ki bane masuma ki haksang adu hojik su phangdana leidi hedi haudo adu ga mari leina Kuki militant taret phare masmaral yazara phawbada group sing du gi lusing basing mihat adu gi mastermind sing hojik su phaba punba amata leitri hedi phara miyoi taret adu gi manung da ani di Manipur gi laklaga crime du sathabada asabu thaudang lori bane hedi nekam masu August taruk ta Imphal pangthok ki ba road to peace ki mipam madu saruk ya ki bani thadau inpi gi mekedi hana digi phungturok ki ba thadau di Kuki sing gi motsin ba yabanati thadau di Kuki nati thadau sing bu Kuki group sing na social boycott tawba hiana khangan bi thabak sing leptan mayung naduna lakni hari thadau sing asi Kuki group sing na matam sang na tathi tawoina tawba masu kian khangan bi thabak sing leptan sa thaduna lakni Kuki sing na thadau sing bu khat ki gani haina phongna laktokli matam kya gi maman ki nuksi san laminar ki ba karbi dima sama sum thadau pro ki marak ta Kuki militant sing na sound ayat apan thokale nepkang gi pukmina ba manau ni pasu Kuki sing na khat khibni mama na Kuki sing sa thakhiba tungan ma tam thiraba thaudok sing paladuna asam na Kuki kulai pai bi sing na sangsilatun hingsa ma sum lo laitraba lamdam ma ohele hari Sagolban Bijoy Gobin Thangapata ngarang haikru hidong gi thorom pangthokre lamdam asigi puari gi sagona duna laklaba haikru hidong gi thorom ngarang Sagolban Bijoy Gobind Thangapata pangthokre ngarang pangthoki basani gani fugu tere subu hiang tana gi thorom duna seng pareng sibana haikru pareng sibabu maitiba piki Governor Ajay Kumar Bala gi loinabi First Lady Jayoti Bala Shabayat Committee ki President Azamisna Sagolban Kendra ki MLA RK Emo IMC ki Ward number 7 ki Corporator RK Zitian Ward number 10 ki Cooperator Salam Tiken Ward number 24 ki Cooperator Z Bino Ward number 4 ki Cooperator L Aryan Kumar Amadi Ward number 3 ki Cooperator Hizam Nutan Chandra na mathangshina sipkes President Amadi Guest of Honor sing oina sarugyaki Sagolban Kendra ki MLA RK Emo na state asida BBIP amasaliba tha asida lakani haibigi thajaba lay dumoina madumana Prime Minister lakani haibigi sabsaba pawdiretri kariguma magna lakpa tholaba state asida afaba santi purapu yellow proof singi matik saba protection piramba amadi miyamgi apamba thaputu onthoklambo oisanu haibaga loinana ngasi pangthokliba haikru hidongbagi thauram asina lamdam asida ingtapa santi purapu oirasanu haiba wapum thamki ngarang hiang tanabigi thauram aduda makha thangba seng Sagolban amudon akham laikai digi hidang mayum Ranbir Sharma se kungani thu apokpa hais bigyana Sharma tengmai lepana governor trophy lokri amadi awang thangba haikru Sagolban maino lerakti gi haikru jam lamjing ba se kungani pat apokpa hais manihar tengmai lepana ani subatakhi PCPNDT program gi lokot pathabak sing hena mai pakhana ba khanakri principals and
Printers Diagnostic Technique PCPNDT program ki makha state asida sex ratio amasum gender discrimination tawbigi thabak sing hanthana bala kholiba thabak sing hena mai pakhana bigi matangda State Advisory Committee SAC State Employees Authority SAA amasum State PCPNDT Cell Manipur ki apunwa mifam ama ngarang Directorate of Social Welfare Services ta pangtokre meeting adubu preside tawkiba Family Welfare Services Manipur ki Director Dr. N Hemanta Kumar na PCPNDT ek violate tawba thabak sing sa thabara haibigi matang yamna kupna amadi sang naina monitoring tawbigi tangai phadaba wafum tamki mirol gi nupi sing gi pungda lairiba angang bu nupi re nupar haina khangdoktuna nupi oirabadi abortion tawduna manghan bigi thabak thingba roina thaba asida sienaba clinic hospital sing gi registration kakpa amadi license kaknaba ek asina ayaba piri maram asida mari lainaba singna genetic abnormality detect taunaba technique amadi khulai sing niyam sumna amadi puksial sengna sejanaba wafam tamki PCPNDT gi State Nodal Officer Dr. Sujata Huidrom na haukiba tha ahum asida district sing da shell sina lakholiba thabak sing marik suna pawdamki Thaurang sing asigi manung sana PCPNDT Act rule amadi gender discrimination tawbigi matangna miyam de awareness PB ki thaba sensitization program sing pangthok pagloina public prosecutor singi state level training pikre habo wafam stamki ngasigi mifamadu da family welfare gi additional director Dr. Somorjit Ningombam PCPNDT SSE gi Shiramin Dr. Irengbam Sonia family welfare department gi joint director Dr. S Ingosa Dr. T Noren legal expert Sanazawa Yelemsa amadi atai mari lena official sing saru yakhi Kangla Pau gi editorial thamjari PUCL gi aranba report anauba irang amagi paujel sian mani me marom gi param kaina ngangkhai lansilakhi illegal immigrants in Kuki narco terrorist na hauki basai English ngani ga kungo homdu gi me homdu gi Manipur gi miya maru oina yellow mi mitai miyam da landa duna serial killing paktak miya cha tharakhi bigi wathok ki waroshin prapang ngamdana laigi adubu wathok asigi waroshin prona bigi panamda India government na state asigi popular government uthairaga PR lenga thamjinduna tangdu leita bigi thongjil lep uba phanglakli PR lenga na hana sunaba mehaulang poki tamthira ba sakta madudi nem than mangamli adubu hoki singna lifeline national highway da free movement gi athingba thamlakhi badudi handok han mangamdana laigi Amaromda India government nongmai maru ama phawbu kapna dana Kuki khulai pai malal hobuni haiba lupsinga suspension of operations athariba dugi matam loikre Amaromda state lenga na su da leibising terrorist group ni lakthona ba amadi sugi matam sangdoktana bore blokhi baduna maram oiraga sugi matam sangdoktana lerakhi ba dugi khudong sa baloroga India government ki makedigi sugi matam sangdokpa designated camp sing mitai amasum naga singi khulga nakna leiriba mafam singda hongdokpa yauna free movement gi athingba lakthona honaba upa phangli India government ala kholagli ba khongthang singa sidana kalani gi marak yana ba purakpa thoklabadi wathok asigi waroshin athubu matamna purakani haibigi thajbale adubu sera sida human right organization ama oiriba People's Union for Civil Liberties PUCL na Manipur thoklibi irang asi mitei na hana hobani haiba yauna aranba report sing phongduna malemgi miyam da mitei singbo aranba ta hana bo honaribasi political conspiracy ni haina lawdabi yaroi Thokliba wathok asigi matang illegal immigrants in Kuki narco terrorist na sathariba war crime singa dugi ona tainabada crime singa du mitei singa tawbani haina aranba report puthokliba asida political goeba amadi war crime sathariba narco terrorist singi khut yawbadagi ni haibasi hotrong hono khangmangami Human Rights Organization ama oiriba People's Union for Civil Liberties na nakal namatagi goeba miyengda aranba report tawrakani haibasi thajabigi wangmadani right body asina aranba report na asumba saduna puthokliba sigi marumda kanaguma mapangal kan bakhara leirabra natragana body asida illegal immigrants sin Kuki jogi Miyoi sing yaoramle haiba langtakna bo hanglaidi Human right body asina mitai miyamo aranba mari criminal oina uhanna bo honariba sigi mayukta Manipur yauna laiba sigi mafam singda soina khundariba mitai singi CSO amasum mahairoi khunaina condemn tawbugoloina Lamai Satruka Maudragani Thuipanba Aranba report Mai Thabigi Kongjang Satharakli Basidigi Hanba Kongjang Sing Satharakpa Henba Kongjang Sing Satharakpa Yabigi Singnavale Manipur Wathokpu Loikam Naidabu Wathok Henaba Madi Mitei Singbo Aranba Tahanaba Honaba Punamak Arema Taduna Fudita Mangjong Somaga Panknagani Asumbati Matam Punamak Sumdunata Lay Haibisinik
POCLꯒꯤ ꯔꯤꯄꯣꯔꯠ ꯑꯆꯨꯝꯕꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯅꯕ ꯑꯔꯥꯟꯕꯕꯨꯅ ꯑꯆꯨꯝꯕ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕ ꯂꯥꯎꯊꯣꯛꯅꯕ ꯔꯤꯄꯣꯔꯠꯅꯤ ꯊꯧꯑꯣꯡ ꯑꯁꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯕꯣꯗꯤꯒꯤ ꯃꯁꯛꯀꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯥꯟꯒꯤ ꯄꯥꯎꯖꯦꯜ ꯆꯦꯟꯕꯅꯤ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯃꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ